Thoubal Block Congress Committee TBCC की Vice President Okram Sorodhoni Devi Amadi 31/22 Unit Level Committee BCC Thoubal की Delegate Member NINGOMBAM INGOBA SINGH LS SANATOMBA HANDAK MANUNG MATAM CHADANA LEIKHIDABADA Congress की THOUMI SINGNA NGASI Minute ani TUMINNA LEPTUNA AWABA FONGDOKHRE Thoubal Block Congress Committee na sinduna ngasi Congress Bhavan Thoubal da pangthokpa AWABA FONGDOKPAGI thoramda Khangabo Kendra gi MLA Okram Sorodhoni Devi Thoubal Block Congress Committee ki President W Ramananda Khangabo Kendra gi ex MLA Okram Sorodhoni DC Thoubal gi President DCC Thoubal gi President Nomaithem Lukhoi Tbcc gi Working President KS Ibuhal Singh Vice President MD Nazir Hussain Vice President S Manglem Amadi Vice President KS Manglem na President Member Singh oina sarukyaki Laikhidabani gi photo da laisukatuna Hongdokhiba thoramadu MLA O Surja Kumar na hai party asigi achauba thodang loramba anina laikhidabasi achauba mangjabani imung manung gi awaba da party asigi thomi singsu sarukyari Okram Sorodhoni Devi na laikhidabasi party asimaki natana lamdamasi gi oina menkhatpa ngamlaroi achauba mangjabani mahakna lamdamasi gi damakta loramba thodang adu laihori ba aikhoina menkhatpa ngamnaba hotnaminasi haiki